Hey guys, mayam ngasidi ay proper video ma semba ngamjadre maramdi aido khara ware kaigino haidi ngasi numit chupa ma ngarang nungdang dagi hojik phawba dum pura tumdabaga samanare ba hojik nungdangi pung 11 muk tare hojik iruzare aduga dinner char loida ngai ne adu phajana ngarang nungdang dagi ngasi nungdang box dum pura tumdabaga samanare marakta nungdinda pung 2 muktang tumme adu kaigi tumdrino haragadi akhoido nahan aina cooking video ma semjagibada akhoi chaningai kepta leitabado adu nahan cauliflower macha amtang thonga chaidana adu do chaningai amta lesalaktaba chengju lesalaktraba adu gi bani do media thoi bani do ngasi di war zuwana upaya ma tawraga leiba thoaje na khanara kanda akhoi gi room rent ki mapu do akhoi lemina deba ma do atop moi mayumda leisde ki khara chatlaga leiba ko ado room rent ki mapu du da contact tawre duka akhoi na haire akhoi do janinga amta leitre khotre do khona chatpasu injang leibado pharak tani gari sinta chende duna room rent ki mapu du da hainaraga auto amtang sinbiro ona ban taw request tawraga mana auto ma sinbire e duka ayuk ngata pung 9 da ai ngata ise pung 9 je adum ngalle ko sidadi ado ayung ngata pung 9 da auto lakani duna loshala mor mai haiba dugi khoina nungdang dagi dum tummarojida tumdabida dum pung 9 je ngai ase hojikan je lockdown oibegi kano ayuk nungdang onari ba kana ayuk nungdindana tummaga nungdang leibi makana tawriba ko adugi adum na hange su tumdraji pung asi dum ngai ase dana pung 9 buk se dum keke tawraga ai video edit tawre khole bida thoina movie yenge khole tawraga maina ngai raga pung 9 da auto lae aduga chatpado injang leiba chatpagi video semge na khalamane ba ko aido adupu semak trek gino hardi moi kano am chillamme ba ko market to lockdown ne haraga ngahak pudi komthokpo matam do am chillamme duga kano siam sai poche jing do am thuna lainaraga mayam je thuna mayumda hannaba hotna nei ba ko thuna mai phanghoga laina na bo nei ba duki video number zu pharak tar namak tare aduga room halakpada pung 10 da muk tare aduga chang thonge chak chare mai taraga nungdin ngahtang tumme sawa gi tum yadre mai tar tumre nungda hogole iruzare chak chare mai taraga hojik se leire aduna video se proper video ma sem bangam jadre dubu nahan aina cooking video sem ki bada khoi kitchen da kemta leitabado chaningai amda aduda mayamna nusibibagi che ho chaningai leitabdo nuaite khote du khara haibire do hojikti wars wana khara di leizarure aduna mayam gi nuaitaba koknaba khoisu sana ba khara di leire e adudo uhanjarake adubu achapot kumadi phangakte biscuit phangakte maggi phangakte achapot pakna yorom deba ko dukan do adui khara di leire ado isu ko hanjarake kitchen da salasla mayam aho besada busukuire sa jada busukuire chicken gum buzumta phangde anakpada duga yerum jumta yolamde aiga bida thoiga pura meat wale isaje duga khangde da aduga ngari zu loira ai nahan uchagibdo kitang khangai re hujik palla le ado loidor rasibu aroi boina nga kana iroma tadi jahojida na sa yuki lunch tadi ro ba jahore adu kitang khangai re dungari su tharak pa pharak ta ni kamaina to no khande amna nuaitre khoi maru de chabani do chabado phajana phangaktrami no ko khadi nuaite wakhal se do hoji uchara ke lerak bano haibado mayam niminarase kashu am lerak banate da nimit kharni chatna na bana lerak bane yamna leke su moi do pochu yamna yon haude ba ko duga acha pochu ya haude do hoji uchara ke mayam khoi di fridge lai da bani na yam kana kuina thambaju yaro to jing de yamna su lerak vegetables ta kobi tomato ki sebot lere aduga sina thabi salad janaba du lere aduga
ꯆꯨꯖꯥꯛ ꯂꯩꯔꯛꯑꯦ ꯆꯨꯖꯥꯛꯁꯦ ꯕꯤꯗ꯭ꯌꯥꯊꯣꯏ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯗꯨꯒꯤ ꯆꯨꯖꯥꯛ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯂꯦꯃꯟ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯕꯅꯥꯅꯥ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯁꯤꯁꯤꯅ ꯃꯤꯊꯥꯏ ꯑꯗꯒꯤ sida kano fruit kaiba fruit syrup am lere mango gi fruit syrup sije try tauge akoi tengumba thakning bane ba tengumba tropicana gumba amta ya haude haiba adu sidang yarame si lore adagi olive oil am lore sina sam tainaba sam thau tainaba sam pra yadre ba adagi mathang dana makha das man lere kara Daleriza groundnut ko badam khara leire ai khutte rubber jata lothok yam thir adagi sina moi bakery ki biscuit chumna gi biscuit kumba good day kumba kano oreo kumba amta ya haude ba adu sidum lore din sina dum matam lena na bana degi sina koi bi dat gi favorite soya stick haizer de lore leire adagi bora homnaba besan bora ka horaga yum ki feeling khan le hamda diko pharak tai adagi thau cooking oil ohum lore 1 2 3 sini ka chatna ni adagi sina matar dal tingaga uthi thongasu adum bakra tawnaba ani lere adagi hawai kam tak lere hawai sina it's no yada na ko kina thong ba ba du ma lere dagi sina chini ya thoi bani pura hujukan sa da edik jure du changang adu su adu chini phaja tum me hujukan du chini lere nei sina rajma adagi channam ya thoi gi another favorite channam dagi palak khara lere ngasi dang palak thonge aduga watermelon tuna sa thok tayar oi si tuna pumni watermelon le si loi cham abne mya cham hek le rap ko loi cham tho tham bam ni sida na tradi lena tam ham de duga si watermelon kha thamaga duga alu le re duga mango amatang le re ko si amatang je lupa tara pi ne ha ba se amatang piece amatang je lupa tara pi ne ha ba le re cauliflower ginger dugi ada tilau lere malere kara audagi sisna no soya chang sina ka hongu bango bata ha tongna ba ko aduga bida thibani cha ba khara yana ba khi khara lere gi ani lere sna ma lere amana kai thokra gi tola khara kana to haksa ni khara Hagatnaba adudagi ne sina appetizer jathoi bani se sak yam lamgan de bako nahan ju cooking video ma ga tawi to sak kita ka thong to sak yam sa ya de ba du se appetizer se thaga khara sak changnaba leire ka aluga peanut butter and sina kismis gram leire Smile lere nuga cheng kra ba mayam huzigi pochai gai do khar lere en mi khani chatna na ba hotna rage aduga nungti gi video hap kani na hayam si chair thangal lami se table ma thakta chair thangal lami se kanana no se ai na ni se ai ngasai ka sengam da floor do kam na ba na ai na ma thakta thangal ba ne ko do thangla ba ka re ma thangla rage duga side loisalage ma'am video se ai ngang lai dore ado na nungti video handa ki hapta ji madi nungti video hap ke na har mena ya ma trauma de nungti gi hapani aduga Saturday da amuka live thazira na khan mane ma'am na live thabiro na am to haibira pudo Saturday da amtanga live thazira na khan mane ado ma'am kai pambi ke haibiro aduga Sunday da na recreation ama tawna bo hotna ke ado duga ngasi je tum da bagi sa se balance ngam dre bo ko adu hoje appetizer su tha apani na kitang di tumni ga to male ngasi dik ang na tum na bo na jage ai je video edit to bo je pen nongan gi ba tum ge na khala
ngasidi kitang ngana tumnaba honajage mayam fare mayam ado video ase loi fawbing bibigidama thank you very much ngasigi video je pura boring video horamani do nusina yengbibasing budi yamna thagatsei ado mayam video se saida loi sanjarage mathang ki video dam onarase mayam bye bye take care